ꯑꯕꯦꯒꯤ ꯃꯄꯥ ꯏꯕꯣꯆꯧꯁꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯆꯤꯡꯂꯦꯝꯕꯕꯨ ꯁꯣꯟꯗꯨꯅ ꯂꯩ꯫ ꯑꯕꯦꯒꯤ ꯃꯃꯥꯅ ꯁꯦꯟꯅꯔꯤ꯫ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯝꯕꯗꯨꯕꯨ ꯑꯩ ꯅꯥꯏ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯗ꯭ꯔꯤꯕꯔꯣ? ꯍꯥꯏꯈ꯭ꯔꯕꯅꯤ ꯉꯁꯤꯁꯦ ꯑꯔꯣꯏꯕ ꯄꯔꯤꯈ꯭ꯌꯥ ꯃꯣꯏꯒꯤ ꯀꯔꯤ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯒ ꯊꯣꯛꯆꯗꯦꯗ ꯃꯗꯨ ꯄꯔꯤꯈ꯭ꯌꯥꯗꯣ ꯂꯣꯏꯅꯤ ꯑꯗꯨ ꯂꯣꯏꯕꯒ ꯂꯥꯛꯀꯦ ꯍꯥꯏꯅꯅꯦ ꯉꯥꯟꯕꯅ ꯇꯝꯃꯤ꯫ ꯃꯄꯥꯟꯗꯒꯤ ꯃꯤ ꯀꯧꯔꯛꯄꯗ ꯑꯕꯦꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯆꯤꯡꯂꯦꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯃꯛꯄꯨ ꯃꯥꯏꯊꯣꯡꯗ ꯍꯟꯖꯤꯟꯗꯨꯅ ꯇꯞꯅ ꯗꯗꯥ ꯀꯀꯥ ꯀꯗꯥꯏ ꯂꯩꯒꯦ? ꯀꯥꯗ ꯂꯩꯕꯅꯤ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ꯫ ꯆꯤꯡꯂꯦꯝꯕ ꯑꯕꯦꯒ ꯂꯣꯏꯅꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯣꯆꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯄꯗ ꯏꯕꯣꯆꯧ ꯃꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯏꯕꯣꯆꯧꯅ ꯁꯣꯟꯅꯅ ꯏꯕꯨꯡꯉꯣ ꯀꯀꯥ꯫ ꯏꯕꯣꯆꯧ ꯆꯤꯡꯂꯦꯝꯕ ꯎꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯂꯤ꯫ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯗꯨꯅ ꯀꯀꯥ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯅꯥꯕ ꯐꯔꯅꯤ꯫ ꯍꯌꯦꯡꯗꯤ ꯏꯝꯐꯥꯜꯗ ꯄꯨꯔꯒ ꯂꯥꯌꯦꯡꯗꯣꯏꯅꯤ꯫ ꯀꯀꯥꯅ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯣꯆꯧꯕ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯗꯨꯅ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤꯅꯦ ꯏꯄꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯅꯪ ꯌꯥꯅꯤ ꯍꯥꯏꯅ ꯋꯥꯁꯛꯎ꯫ ꯍꯥꯏꯌꯣ ꯀꯀꯥ, ꯀꯀꯥꯅ ꯍꯥꯏꯅꯤꯡꯕꯗꯨ ꯅꯆꯥꯗ꯫ ꯅꯪꯒꯤ ꯕꯕꯥ ꯂꯩꯔꯤꯉꯩꯗ ꯑꯩꯒ ꯍꯥꯏꯅꯕ ꯋꯥ ꯑꯃ ꯂꯩ꯫ ꯃꯗꯣ ꯅꯪꯅ ꯉꯥꯛꯅ ꯆꯠꯂꯕꯗꯤ ꯏꯄꯥꯁꯦ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯀꯀꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯒ ꯂꯨꯍꯣꯡꯁꯦ ꯍꯥꯏꯅ ꯍꯥꯏꯅꯈꯤ꯫ ꯃꯗꯣ ꯉꯥꯛꯅ ꯆꯠꯂꯨꯀꯣ꯫ ꯆꯤꯡꯂꯦꯝꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯉꯛꯄꯅ ꯂꯣꯏꯔꯤ꯫ ꯈꯜꯂꯝꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯈꯨꯠꯇꯨ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏꯗ ꯌꯥꯗꯕ ꯑꯃꯒꯨꯝ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯀꯀꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯌꯦꯡ ꯉꯟꯇꯥ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯂꯥꯌꯦꯡꯁꯤꯀꯣ꯫ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯍꯧꯒꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯕꯦꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯗꯨꯅ ꯗꯗꯥ ꯕꯕꯥꯅ ꯍꯥꯏꯕꯗꯣ ꯂꯧꯕꯤꯒꯅꯨ꯫ ꯗꯗꯥꯒꯤ ꯑꯄꯥꯝꯕ ꯑꯩ ꯈꯪꯏ꯫ ꯆꯤꯡꯂꯦꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯗꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯃꯥꯗꯣ ꯍꯧꯅ ꯀꯞꯂꯛꯏ꯫ ꯁꯣꯝꯗꯅ ꯏꯕꯦꯇꯣꯟꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯡꯂꯤ ꯆꯩꯔꯤ꯫ ꯍꯩ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯏꯃꯥ ꯄꯥꯝꯗꯦꯀꯣ꯫ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯁꯦ ꯏꯃꯥꯒ ꯂꯩꯃꯤꯟꯅꯗꯣꯏ ꯅꯨꯄꯥꯔꯣ? ꯍꯦ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯅꯨꯄꯥꯗꯨꯗ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯗꯣꯔꯤꯒꯦ ꯍꯥ? ꯅꯄꯨꯟꯁꯤꯗꯣ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯌꯥꯔꯦ ꯏꯃꯥ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯛꯑꯅꯨ꯫ ꯏꯃꯥ ꯃꯤꯑꯣꯏꯕ ꯀꯅꯥꯅꯁꯨ ꯄꯨ ꯄꯥꯡ ꯁꯨꯗꯅ ꯂꯩꯅꯤꯡꯗꯕꯅꯤ꯫ ꯏꯃꯥ ꯍꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯒ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯒ ꯃꯥꯟꯅꯔꯣꯏ꯫ ꯑꯩ ꯃꯥ ꯅꯨꯡꯁꯤ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ꯫ ꯍꯩ ꯅꯨꯡꯁꯤꯕꯅ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ꯫ ꯍꯌꯦꯡꯋꯥꯏ ꯅꯀꯣꯛ ꯅꯔꯨ ꯏꯐꯥ ꯐꯥꯔꯒ ꯁꯤꯗ ꯂꯥꯛꯄꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯍꯥ? ꯑꯣꯏꯔꯣꯏꯀꯣ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯁꯨ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯂꯩꯕ ꯉꯝꯃꯔꯣꯏ꯫ ꯃꯉꯣꯟꯗ ꯂꯩꯇꯧ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯏꯕꯦꯇꯣꯟ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯥꯅꯨꯄꯤꯗ ꯐꯨꯔꯛꯂꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯊꯨꯞꯆꯤꯜꯂꯒ ꯈꯥꯡꯉꯤ꯫ ꯐꯩ ꯐꯩ ꯈꯪꯅꯤꯗꯅ ꯅꯪ ꯉꯁꯤꯗꯒꯤꯗꯤꯅꯦ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯃꯥꯗꯣ ꯁꯥꯎꯃꯟꯈꯤꯕꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯁꯅꯥ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯊꯨꯅ ꯐꯣꯟꯗꯨꯗꯒꯤ ꯀꯣꯜ ꯇꯧꯔꯤ꯫ ꯄꯤꯖꯔ ꯅꯝꯕꯔꯗ ꯅꯝꯂꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯤꯖꯔꯗꯨ ꯈꯣꯡꯂꯛꯄꯗ ꯇꯞꯅ ꯌꯦꯡꯂꯤ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯂꯤ꯫ ꯄꯤꯖꯔꯗꯨ ꯄꯥꯏꯔꯗꯨꯅ ꯄꯤꯁꯤꯑꯣꯗ ꯊꯨꯅ ꯆꯦꯜꯂꯗꯨꯅ ꯄꯤꯖꯔ ꯅꯝꯕꯔꯗꯨ ꯅꯝꯂꯗꯨꯅ ꯂꯥꯛꯂꯤꯕ ꯚꯣꯏꯁꯃꯦꯜꯗꯨ ꯇꯥꯔꯤ꯫ ꯗꯗꯥ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯤꯅꯤꯠ ꯈꯔꯗꯪ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯃꯦ꯫ ꯆꯤꯡꯂꯦꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯉꯥꯟꯕ ꯑꯕꯦ ꯍꯣꯏꯗꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯔꯗꯨꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯄꯗ ꯊꯣꯡ ꯂꯣꯜꯂꯒ ꯊꯦꯡꯅꯕ ꯑꯗꯨꯗ ꯀꯧꯔꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯆꯤꯡꯂꯦꯝꯕ꯫ ꯆꯤꯡꯂꯦꯝꯕ ꯑꯋꯥꯕꯒꯤ ꯁꯛꯐꯝꯗꯨ ꯂꯣꯠꯁꯤꯜꯂꯗꯨꯅ ꯑꯦ ꯏꯇꯥꯎ ꯏꯇꯥꯎ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯌꯨꯝꯗꯁꯨ ꯆꯠꯂꯨꯔꯦ꯫ ꯄꯤꯁꯤꯑꯣꯗ ꯆꯠꯂꯨꯕꯅꯤ꯫ ꯀꯩꯗꯧꯔꯦ ꯏꯐꯤꯡ ꯐꯤꯡꯉꯤꯗꯨꯕꯣ? ꯏꯇꯥꯎ ꯀꯀꯥ ꯏꯕꯣꯆꯧꯕꯗꯣ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯀꯧꯕ ꯂꯥꯛꯏꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯏꯉꯛ ꯉꯛꯅ ꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯁꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯨ ꯊꯨꯅ ꯆꯦꯟꯁꯤꯜꯂꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯑꯕꯦꯒꯤ ꯃꯃꯥꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯁꯦꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ
ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯒꯤ ꯀꯔꯃꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩ꯫ ꯑꯕꯦꯒꯤ ꯃꯃꯥꯒ ꯑꯕꯦꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯨꯠꯇ ꯆꯥꯅꯕ ꯈꯔꯁꯨ ꯄꯥꯏꯔꯗꯨꯅ, "ꯗꯗꯥ," ꯆꯤꯡꯂꯦꯝꯕꯅ, "ꯏꯟꯗꯣꯝꯆꯥ, ꯑꯕꯦ, ꯀꯥꯈꯠꯂꯣ꯫ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ?" "ꯅꯪꯒꯤ ꯁꯤꯗ ꯂꯥꯛꯏꯕꯅꯤ꯫ ꯅꯪꯕꯨ ꯏꯝꯐꯥꯜꯗ ꯆꯠꯂꯔꯣꯏꯗ꯭ꯔꯣ?" "ꯏꯟꯗꯣꯝꯆꯥ, ꯆꯠꯂꯔꯣꯏꯁꯤꯔꯅ ꯈꯜꯂꯤꯕꯅꯤ." "ꯗꯗꯥ, ꯆꯠꯇꯕ ꯌꯥꯔꯣꯏ, ꯆꯠꯂꯣ꯫ ꯍꯟꯗꯛ ꯆꯍꯤꯅ ꯂꯣꯏꯔꯕꯗꯨꯕꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯗꯗꯥꯒꯤ ꯉꯝꯅꯕ ꯄꯩꯁꯥ ꯊꯥꯔꯛꯀꯦ." ꯆꯤꯡꯂꯦꯝꯕ ꯏꯁꯨꯛ ꯁꯨꯛꯅ ꯈꯨꯝꯂꯛꯏ꯫ "ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯕꯦ, ꯃꯌꯥꯝꯅ ꯋꯥꯅ ꯁꯨꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯅ..." "ꯍꯩ, ꯃꯗꯨ ꯌꯥꯔꯣꯏꯀꯣ꯫ ꯅꯪ ꯑꯃ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯒꯤ ꯆꯪ ꯂꯥꯎꯕ ꯑꯃ ꯂꯩꯍꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯅꯤ꯫ ꯑꯗꯨꯅꯅꯦ, ꯅꯪ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯋꯥꯈꯜꯗꯣ." "ꯑꯣ ꯏꯟꯗꯣꯝꯆꯥ." MUꯒꯤ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯃꯥꯡꯗꯅꯤ꯫ ꯀꯨꯃꯥꯔ, ꯀꯤꯁꯟ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯤꯁꯟꯅ, "ꯀ꯭ꯂꯥꯁ ꯊꯥ ꯃꯈꯥꯏ ꯑꯃ ꯍꯧꯖꯤꯜꯂꯕꯁꯤ ꯐꯥꯎꯕ ꯏꯇꯥꯎ ꯆꯤꯡꯂꯦꯝꯕꯗꯣ ꯂꯥꯛꯇ꯭ꯔꯤꯅꯦ." ꯀꯨꯃꯥꯔꯅ, "ꯏꯇꯥꯎꯒꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯣ?" ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯂꯩꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ." ꯀꯤꯁꯟꯅ, "ꯑꯗꯣ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ? ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯅ ꯇꯥꯏꯅꯦ, ꯆꯨꯝꯕ ꯖꯥꯠꯂꯣ?" ꯀꯨꯃꯥꯔꯅ, "ꯍꯣꯏ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯖꯥꯠꯂꯣ ꯏꯇꯥꯎ ꯆꯤꯡꯂꯦꯝꯕꯅ ꯂꯥꯛꯇ꯭ꯔꯤꯗꯨꯕꯣ?" ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ, "ꯆꯤꯡꯂꯦꯝꯕꯗꯤ ꯈꯪꯉꯝꯗꯧ ꯃꯥꯟꯗꯦꯗ, ꯑꯗꯨꯕꯨ ꯍꯥꯏꯒꯗ꯭ꯔꯣ?" ꯀꯤꯁꯟꯅ, "ꯍꯥꯏꯒꯨꯝꯁꯤꯗ, ꯀꯩꯒꯨꯝꯕ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇ ꯁꯣꯏꯅꯤ꯫ ꯃꯥꯁꯦ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤꯗꯤ ꯒꯣꯜꯗ ꯃꯦꯗꯥꯂꯤꯁ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯍꯥꯏꯕ ꯌꯥꯗꯦ." ꯆꯤꯡꯂꯦꯝꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯀꯩꯅꯣ ꯑꯁꯥꯒ ꯌꯥꯝ ꯄꯜꯂꯤꯗꯨꯕꯣ?" ꯀꯨꯃꯥꯔꯅ, "ꯑꯦ ꯏꯇꯥꯎ, ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ?" "ꯉꯁꯥꯏ ꯑꯌꯨꯛꯇ ꯂꯥꯛꯄꯅꯤ, ꯌꯧꯔꯛꯄꯒ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯌꯥꯎꯕ ꯂꯥꯛꯏꯕꯁꯤꯅꯤ." ꯀꯤꯁꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ "ꯍꯟꯗꯛꯇꯤ ꯀꯩꯗꯧꯔꯦ? ꯀ꯭ꯂꯥꯁ ꯍꯧꯕꯒ ꯂꯥꯛꯇ꯭ꯔꯤꯗꯨꯅ?" "ꯑꯩꯈꯣꯏ ꯀꯀꯥ ꯑꯃ ꯂꯩꯇꯕ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯣ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯂꯥꯛꯇ꯭ꯔꯣ?" ꯀꯤꯁꯟꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ "ꯂꯥꯛꯇꯕ ꯃꯥꯜꯂꯦ, ꯃꯥꯁꯨ ꯂꯥꯛꯇꯕ ꯀꯨꯏꯔꯦ꯫ ꯅꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯣ?" "ꯐꯥꯎꯅꯗꯦꯗ, ꯄꯤꯖꯔꯗꯗꯤ ꯃꯥꯒꯤ ꯀꯣꯜ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯑꯩꯅ ꯐꯣꯟ ꯇꯧꯒꯗꯕꯗꯣ ꯐꯔꯛ ꯍꯦꯛꯇ ꯇꯥꯕ, ꯑꯗꯨꯏꯅꯤ." ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯒꯥꯔꯤ ꯑꯃ ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯄꯗ ꯃꯌꯥꯝꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯩ꯫ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥ ꯀꯨꯝꯊꯔꯛꯄꯗ ꯃꯌꯥꯝ ꯂꯣꯏꯅ ꯏꯉꯛ ꯉꯛꯅꯩ꯫ ꯅꯣꯡꯊꯥꯡꯁꯨ ꯊꯨꯅ ꯀꯨꯝꯊꯔꯛꯇꯨꯅ, "ꯊꯣꯏ, ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯀꯦ, ꯆꯠꯂꯨꯈꯤꯒꯦꯀꯣ." ꯊꯣꯏꯕꯤ ꯁꯅꯥ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯤꯡꯂꯦꯝꯕꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯗꯨꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯄꯣꯟ ꯏꯄꯣꯟ ꯄꯣꯟꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯇꯧꯅꯕ ꯆꯪꯅꯔꯛꯂꯤ꯫ ꯊꯣꯏꯕꯤ ꯁꯅꯥ ꯆꯤꯡꯂꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯄꯤꯔꯥꯡ ꯆꯤꯟꯊꯔꯤ꯫ ꯃꯑꯣꯡꯗꯨꯃꯛꯁꯨ ꯃꯤꯅ ꯎꯈꯤꯅꯤ ꯍꯥꯏꯕꯒꯨꯝꯅ ꯆꯤꯔꯣꯜ ꯇꯧꯔꯤ꯫ ꯊꯣꯏꯕꯤ ꯁꯅꯥ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯂꯩꯕꯗꯤ ꯍꯩꯅꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯥ ꯀ꯭ꯂꯥꯁꯇꯨ ꯌꯥꯎꯕ ꯂꯥꯛꯄꯒꯤ ꯅꯠꯇꯦ, ꯆꯤꯡꯂꯦꯝꯕꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯅꯤꯡ ꯇꯝꯗ꯭ꯔꯕ ꯆꯦꯛꯂꯥꯒꯨꯝ ꯄꯥꯡꯈꯛ ꯑꯣꯏꯔꯕꯤ ꯃꯄꯣꯛꯅꯤ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯐꯝꯂꯤꯕꯗꯨꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯂꯩꯔꯤꯕꯗꯨ ꯔꯥꯖꯦꯁꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯁꯅꯥ, ꯀꯩꯗꯧꯔꯦ?" ꯊꯣꯏꯕꯤ ꯁꯅꯥ ꯃꯄꯤꯗꯣ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯗꯨꯅ, "ꯗꯗꯥ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣ? ꯅꯪ ꯌꯥꯝ ꯐꯠꯇꯦ." "ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣ? ꯑꯩꯁꯨ ꯁꯣꯝꯗ ꯊꯕꯛ ꯆꯤꯟꯗꯅꯅꯦ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯊꯤ ꯑꯃꯗꯤ ꯊꯥꯈꯤꯕꯅꯤ, ꯐꯪꯗꯕ꯭ꯔꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯣ?" "ꯗꯗꯥ, ꯑꯩ ꯌꯥꯝ ꯁꯤꯅꯤꯡꯉꯦ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ." ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯂꯦꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯇꯥꯔꯛꯂꯤꯕ ꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯔꯤ꯫ "ꯗꯗꯥ, ꯑꯩꯒꯤ ꯄꯤꯔꯥꯡꯁꯦ ꯗꯗꯥꯅ ꯅꯠꯇꯅ ꯑꯩ ꯀꯅꯥꯝꯇꯅ ꯇꯩꯊꯣꯛꯄ ꯄꯥꯝꯗꯤꯌꯦ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯩꯅꯤꯡꯉꯦ ꯗꯗꯥ." "ꯁꯅꯥ, ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ? ꯑꯩ ꯑꯝꯇ ꯈꯪꯗ꯭ꯔꯦ." ꯑꯩ ꯀꯔꯝꯅ ꯏꯆꯤꯟꯁꯤꯅ ꯅꯐꯝꯗ ꯍꯥꯏꯒꯅꯤ? ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯦ ꯗꯗꯥ." "ꯑꯩꯅ ꯀꯩ ꯍꯥꯏ ꯅꯉꯣꯟꯗ? ꯀꯞꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯅ ꯎꯔꯦ꯫ ꯀꯩ ꯊꯛꯅꯤꯡꯒꯦ ꯅꯪꯕꯣ? ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯕꯣ ꯅꯪꯕꯣ?" "ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ, ꯀꯪꯗꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯐꯅꯤ." "ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯁꯦ, ꯇꯧꯍꯩꯗꯦ꯫ ꯁꯅꯥ, ꯂꯥꯎ, ꯃꯄꯥꯟꯗ ꯊꯣꯛꯁꯤ꯫ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯕꯁꯦ ꯃꯤꯅ ꯀꯩꯅꯣꯝ ꯈꯜꯂꯅꯤ." ꯊꯣꯏꯕꯤ ꯁꯅꯥ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯌꯦꯡꯖꯔꯤ ꯅꯨꯡꯁꯤꯕ ꯃꯥꯕꯨ꯫ "ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯁꯦ ꯈꯥꯔꯤꯕ ꯄꯜ ꯑꯁꯤꯅ ꯂꯥꯟꯕ ꯉꯝꯂꯗ꯭ꯔꯥ?" ꯅꯨꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯟꯅꯤ, ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨ ꯁꯅꯥ,
ꯅꯪꯒ ꯉꯁꯥꯏ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯣ ꯍꯣꯔꯦꯟ ꯅꯪ ꯂꯧꯕ ꯂꯥꯛꯇꯣꯏꯔꯣ? ꯊꯣꯏꯕꯤ ꯁꯅꯥ ꯋꯥꯗꯤ ꯉꯥꯡꯗ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯒꯤ ꯁꯛꯐꯝꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ, ꯈꯣꯏꯔꯥꯡꯅꯕ, ꯈꯣꯏꯁꯥꯎꯅꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯈꯪꯏ꯫ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯅ, ꯉꯁꯤ ꯑꯩꯅ ꯗꯗꯥꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯤꯕꯁꯦ ꯃꯥꯒꯤ ꯃꯄꯥꯟꯗꯒꯤꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯗꯗꯥꯒꯤ ꯁꯛꯇꯝꯁꯦ ꯎꯕ ꯐꯪꯉꯣꯏ꯫ ꯆꯤꯡꯂꯦꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈꯤ꯫ ꯀ꯭ꯂꯥꯁ ꯃꯄꯥꯟꯗ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯁꯨꯃꯤꯗ ꯍꯥꯏꯔꯞ ꯌꯦꯡꯂꯗꯨꯅ, ꯁꯨꯃꯤ, ꯃꯥ ꯌꯥꯝ ꯆꯣꯛꯊꯅ ꯎꯔꯦ. ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯅꯪꯅ ꯃꯥꯕꯨ ꯈꯔ ꯁꯦꯟꯅꯕꯤꯌꯨ. ꯆꯤꯡꯂꯦꯝꯕ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯂꯗꯨꯅ ꯄꯤꯔꯗꯨꯅ, ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯄꯩꯁꯥꯁꯤꯡꯅꯤ. ꯑꯩꯅ ꯂꯨꯄꯥ ꯑꯃꯠꯇ ꯋꯥꯠꯇꯅꯕ ꯊꯝꯖꯤꯟꯕꯅꯤ. ꯁꯦ, ꯃꯉꯣꯟꯗ ꯈꯔ ꯄꯤꯕꯤꯌꯨ. ꯃꯥꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯗ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤ. ꯁꯨꯃꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯤ꯫ ꯊꯣꯏꯕꯤ ꯁꯅꯥ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯕꯁꯤ ꯇꯥꯔꯦ ꯍꯥꯏꯕꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯊꯨꯅ ꯌꯥꯡꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯦꯟꯅ ꯀꯞꯂꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩ ꯕꯁ ꯄꯥꯔꯀꯤꯡꯗ ꯅꯣꯡꯊꯥꯡꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡꯗꯣ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯤ꯫ ꯅꯣꯡꯊꯥꯡꯅ, ꯅꯪꯒ ꯂꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯒ ꯂꯨꯍꯣꯡꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ. ꯃꯇꯨꯡꯗ ꯀꯩꯒꯨꯝꯕ ꯃꯥꯒ ꯆꯠꯃꯤꯟꯅꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯑꯃꯨꯛꯁꯨ ꯏꯕꯣꯆꯧꯕꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯛꯂꯕꯗ ꯆꯤꯡꯂꯦꯝꯕ ꯇꯧꯐꯝ ꯈꯪꯗ ꯃꯐꯝꯗꯨꯗ ꯋꯥꯅ ꯈꯥꯡꯂꯤ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯌꯦ. ꯑꯩ ꯆꯍꯤꯁꯤꯃꯗꯤ ꯈꯥꯡꯂꯒꯦ. ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯑꯍꯜ ꯂꯃꯟꯅ ꯃꯄꯥꯟ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯋꯥꯗꯕ ꯁꯥꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯆꯥꯛꯂꯤ ꯃꯩꯆꯥꯛ ꯀꯌꯥ, ꯈꯥꯡꯂꯤ ꯑꯋꯥꯕ ꯀꯌా꯫ ꯈꯥꯡꯕ ꯇꯥꯕꯅꯤ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ꯫ ꯁꯨꯃꯤꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯀꯔꯝꯅ ꯊꯦꯝꯖꯤꯟꯒꯅꯤ? ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯁꯦ ꯈꯥꯔꯤꯕ ꯄꯜ ꯑꯁꯤꯅ ꯂꯥꯟꯕ ꯉꯝꯂꯗ꯭ꯔꯥ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯝꯖꯔꯤ ꯃꯄꯥꯎꯁꯤꯡꯗꯣ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯎ ꯇꯥꯕꯗ ꯊꯣꯏꯕꯤ ꯁꯅꯥ ꯑꯋꯥꯕ ꯀꯌꯥꯁꯤꯡꯗꯨ ꯈꯥꯡꯖꯔꯤ ꯃꯊꯟꯇꯅ ꯃꯇꯣꯝ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩ꯫ ꯃꯃꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯍꯩ, ꯆꯥꯛꯁꯦ ꯌꯥꯝ ꯊꯨꯅ ꯆꯥꯎ. ꯅꯪꯅ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯑꯣꯠꯂꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯊꯣꯏꯕꯤ ꯁꯅꯥ ꯈꯣꯟ ꯀꯜꯂꯞꯅ, ꯆꯥꯅꯤꯡꯗꯦꯗꯤ ꯆꯥꯅꯤꯡꯗꯦ. ꯆꯥꯗꯕ ꯌꯥꯔꯣꯏꯅꯦ. ꯉꯁꯤꯁꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯑꯐꯕ ꯅꯨꯃꯤꯠ ꯂꯦꯞꯅꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ. ꯂꯥꯛꯑꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯍꯥꯏꯕꯅꯦ. ꯌꯥꯗꯦꯅꯦ. ꯅꯪꯅ ꯃꯐꯝ ꯑꯃ ꯆꯥꯅ ꯂꯩꯍꯧꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯏꯕꯦꯇꯣꯟ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯌꯦꯡꯉꯨ ꯏꯕꯦꯝꯃ, ꯏꯃꯥ ꯍꯣꯏꯁꯨꯅꯦ ꯅꯣꯏꯗꯧꯅ ꯂꯩꯁꯥꯔꯛꯏ. ꯅꯨꯡꯁꯤꯕ, ꯈꯣꯏꯗꯥꯖꯕ, ꯄꯥꯝꯖꯕ ꯀꯌా ꯑꯃꯁꯨ ꯈꯪꯂꯛꯇꯕ ꯅꯠꯇꯦ. ꯑꯗꯨꯃꯛꯄꯨꯅꯦ ꯑꯍꯜ ꯂꯃꯟꯒꯤ ꯃꯈꯥꯗ ꯅꯣꯏ ꯕꯕꯥꯒ ꯂꯨꯍꯣꯡꯉꯤꯕꯁꯤꯅꯤ. ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯀꯣ. ꯁꯨꯃꯥꯡꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯏꯕꯦꯇꯣꯟꯁꯨ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯂꯨꯕꯗ ꯅꯣꯡꯊꯥꯡ ꯍꯣꯏꯒꯤ ꯑꯍꯜꯁꯤꯡ ꯂꯥꯛꯄꯗꯨ ꯎꯕꯗ, ꯏꯕꯦꯝꯃ, ꯁꯦ, ꯅꯁꯝ ꯅꯅꯥꯒꯗꯣ ꯐꯖꯅ ꯍꯥꯠꯁꯤꯁꯦ. ꯃꯤ ꯂꯥꯛꯏꯃꯤ ꯅꯪꯕꯨ. ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯛꯁꯤꯟꯁꯤꯁꯦ. ꯃꯃꯥꯗꯨꯅ ꯅꯨꯡꯁꯤꯅ ꯁꯝꯆꯦꯠ ꯍꯥꯠꯀꯦ ꯇꯧꯔꯛꯄꯗ ꯁꯥꯎꯅꯤꯡꯅ ꯃꯈꯨꯠꯅ ꯀꯟꯊꯣꯔꯛꯄꯗ ꯃꯃꯥꯗꯨꯁꯨ ꯁꯥꯎꯅꯤꯡꯅ ꯊꯣꯛꯈ꯭ꯔꯤ꯫ ꯊꯣꯏꯕꯤ ꯁꯅꯥ ꯈꯥꯡꯕ ꯉꯝꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯈ꯭ꯔꯦ꯫ ꯃꯅꯦꯝ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯁꯝ ꯃꯅꯥ ꯁꯦꯝꯂꯗꯨꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯕꯦꯇꯣꯟ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯩ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯉꯣꯟꯗ ꯌꯦꯡꯂꯗꯨꯅ, ꯏꯕꯦꯝꯃ, ꯅꯌꯥꯡ ꯌꯥꯝꯅ ꯀꯪꯁꯤꯜꯂꯦꯅꯦ. ꯅꯪꯕꯨ ꯅꯥꯔꯨꯔꯕ꯭ꯔꯣ? ꯏꯕꯦꯇꯣꯟꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯃꯁꯥꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯔꯨꯔꯤ. ꯈꯔꯗꯤ ꯐꯔꯛꯑꯕꯅꯤ꯫ ꯅꯥꯔꯗꯤ ꯑꯩꯈꯣꯏꯗꯁꯨ ꯄꯥꯎ ꯍꯥꯏꯔꯛꯄ ꯌꯥꯕꯁꯦ. ꯋꯥꯔꯧꯕꯤꯅꯨ, ꯏꯆꯥꯁꯦ ꯅꯥꯔꯒ ꯃꯤꯉꯣꯟꯗ ꯍꯥꯏꯌꯦꯅꯅꯦ ꯌꯥꯝ ꯁꯥꯎꯏ. ꯑꯗꯨꯅ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤ. ꯏꯕꯦꯝꯃ, ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯕꯅꯤ. ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 12 ꯁꯖꯤꯕꯨꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯁꯤꯗꯅꯦ ꯍꯣꯡꯕ ꯇꯥꯔꯦ. ꯑꯗꯨꯅꯅꯦ ꯅꯥꯍꯟꯕ ꯌꯥꯗꯦ. ꯅꯥꯍꯜꯂꯅꯨꯀꯣ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕꯤ ꯁꯅꯥ ꯈꯥꯡꯕ ꯉꯝꯗꯅ ꯃꯤꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯤ꯫ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯁꯅꯥ ꯊꯦꯝꯖꯤꯟꯕꯤꯔꯛꯄꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤ ꯆꯤꯡꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯒꯤ ꯑꯍꯥꯟꯕ ꯁꯩꯍꯧ ꯍꯧꯈꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯆꯠꯈ꯭ꯔꯕꯗ ꯊꯣꯏꯕꯤ ꯁꯅꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯃꯥ, ꯍꯥꯎꯑꯣ,
ꯀꯩ ꯍꯥꯏꯒꯦ? ꯑꯩ ꯀꯣꯂꯦꯖ ꯆꯠꯂꯨꯒꯦ ꯌꯥꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯆꯠꯇꯣꯏꯅꯣ? ꯏꯕꯨꯡꯉꯣ ꯅꯣꯡꯊꯥꯡꯁꯨꯅꯦ ꯊꯕꯛ ꯂꯩ ꯍꯥꯏꯔꯝꯃꯤꯗꯨꯅꯤ꯫ ꯏꯃꯥ, ꯑꯩ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ. ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒ ꯎꯅꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ. ꯉꯁꯤ ꯎꯅꯔꯤꯕꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯎꯅꯖꯔꯔꯣꯏ. ꯉꯁꯤ ꯎꯅꯔꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯖꯔꯒꯦ ꯏꯃꯥ. ꯏꯕꯦꯇꯣꯟ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯗ ꯑꯌꯥꯕꯗꯨ ꯄꯤꯔꯛꯂꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯨꯝ ꯊꯥꯗꯣꯛꯂꯅꯤ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯊꯨꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯥꯛꯂꯤ꯫ ꯁꯨꯃꯤ ꯊꯦꯡꯅꯗꯨꯅ ꯆꯤꯡꯂꯦꯝꯕ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯕꯗ ꯊꯨꯅ ꯃꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡ ꯊꯤꯜꯂꯛꯂꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯗ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯁꯅꯥ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯏꯕ ꯃꯇꯧꯁꯦ? ꯗꯗꯥ, ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯥꯛꯑꯕꯅꯦ. ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ. ꯗꯗꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯖꯒꯦ. ꯊꯣꯏꯕꯤ ꯁꯅꯥ ꯀꯞꯂꯗꯨꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯇꯧꯐꯝ ꯈꯪꯗ ꯃꯈꯣꯡꯗ ꯇꯨꯗꯨꯅ ꯀꯞꯂꯤꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯗꯨꯅ ꯗꯗꯥꯒꯤ ꯁꯅꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯗ꯭ꯔꯣ? ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕꯗ ꯌꯥꯎ. ꯃꯤꯅ ꯎꯔꯒ ꯐꯖꯗꯦ. ꯑꯍꯜꯂꯣ, ꯆꯠꯂꯨꯁꯦ. ꯗꯗꯥ, ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩ ꯗꯗꯥꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯕꯅꯦ. ꯏꯕꯥꯅꯤ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ? ꯁꯃꯥꯖꯁꯤꯅ ꯈꯥꯔꯤꯕ ꯄꯜ ꯑꯁꯤ ꯂꯥꯟꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯄꯟꯊꯨꯡ ꯑꯣꯏꯔꯁꯦ ꯍꯥꯏꯅꯈꯤꯕꯗꯨ ꯀꯥꯎꯔꯕ꯭ꯔꯣ? ꯏꯕꯥꯅꯤ ꯃꯐꯝꯗꯒꯤ ꯏꯁꯣꯔ ꯄꯟꯗꯨꯅ ꯋꯥꯁꯛꯅꯈꯤꯕꯗꯨ ꯀꯥꯎꯔꯕ꯭ꯔꯣ ꯗꯗꯥ? ꯋꯥꯁꯛꯇꯨ ꯉꯥꯛꯂꯁꯦ. ꯑꯩꯕꯨ ꯗꯗꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯣ. ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕ. ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯀꯅꯥꯕꯨ ꯂꯩꯔꯤ ꯁꯪꯁꯥꯔ ꯑꯁꯤꯗ? ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡ, ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟ ꯀꯜꯂꯞꯅ ꯅꯪꯅ ꯂꯥꯛꯏꯕꯁꯦ ꯋꯥꯁꯛꯇꯨ ꯀꯣꯛꯄꯤꯌꯣ ꯍꯥꯏꯅ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯀꯣꯛꯄꯤꯔꯒꯦ. ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯛꯀꯅꯨ. ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯗꯦ. ꯅꯪꯁꯦ ꯃꯄꯨ ꯄꯥꯜꯂꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ. ꯑꯩ ꯅꯪꯕꯨ ꯂꯧꯁꯤꯟꯕ ꯉꯝꯃꯣꯏ. ꯗꯗꯥ, ꯈꯜꯂꯨꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ. ꯀꯜꯂꯕ ꯋꯥꯍꯩꯗꯨꯅ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯂꯕꯤ ꯊꯃꯣꯏꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯩꯈꯤꯕ ꯑꯃꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯝꯕ ꯊꯃꯣꯏ ꯂꯩꯔꯥꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯦꯟꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯆꯤꯡꯂꯦꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯈꯨꯖꯦꯡꯗꯨ ꯄꯥꯏꯔꯗꯨꯅ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯒꯥꯔꯤ ꯃꯆꯥꯒꯤ ꯁꯣꯗꯨ ꯄꯥꯏꯔꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯄꯗꯨꯗ ꯏꯕꯦꯇꯣꯟ ꯏꯉꯛ ꯉꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥ ꯍꯥꯏꯔꯛꯀꯦ ꯇꯧꯕꯗ ꯆꯤꯡꯂꯦꯝꯕꯅ ꯏꯃꯥ, ꯂꯨꯍꯣꯡꯗꯧꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯊꯥ ꯊꯥꯗꯣꯛꯄꯁꯦ ꯏꯃꯥ ꯍꯣꯏꯒꯤ ꯀꯔꯝꯕ ꯃꯑꯣꯡꯅꯣ? ꯃꯥꯕꯨ ꯐꯖꯅ ꯁꯦꯟꯅꯕ ꯑꯃꯗꯤ ꯆꯪꯏ꯫ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯄꯥꯅ ꯏꯕꯨꯡꯉꯣꯅ ꯏꯆꯥ ꯅꯨꯄꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯁꯤꯗ ꯊꯤꯟꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ? ꯄꯥꯕꯨꯡꯒꯤ ꯋꯥꯍꯩꯗꯨꯅ ꯅꯁꯥꯒꯤ ꯑꯄꯦꯟꯕ ꯑꯃꯗꯤ ꯑꯣꯏꯔꯦ. ꯐꯔꯦ, ꯆꯠꯂꯨꯈꯤꯒꯦ. ꯊꯣꯏꯕꯤ ꯁꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯗꯨꯅ ꯁꯅꯥ, ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯅꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯈꯥꯗ ꯂꯩꯌꯨꯀꯣ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯈꯤꯕꯗꯣ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯡꯊꯅ ꯌꯦꯡꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯁꯨ ꯄꯟꯊꯗꯅ ꯃꯥꯒꯤ ꯔꯨꯝꯗ ꯌꯧꯔꯕꯗ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯞꯆꯔꯤ, ꯃꯆꯤꯟꯗꯁꯨ ꯅꯥꯁꯣꯟꯅꯅ ꯗꯗꯥꯒꯤ ꯁꯅꯥ, ꯗꯗꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯈꯥꯔꯤꯕ ꯄꯜ ꯑꯁꯤꯅ ꯑꯩꯒꯤ ꯈꯣꯡꯗ ꯌꯦꯠꯇꯨꯅ ꯂꯩꯈꯤꯕꯅ ꯅꯪꯕꯨ ꯂꯧꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ. ꯅꯪ ꯗꯗꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯉꯁꯤꯗꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯅꯤ. ꯊꯣꯏꯕꯤ ꯁꯅꯥ ꯑꯃꯗꯤ ꯅꯣꯡꯊꯥꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯇ ꯊꯣꯏꯕꯤ ꯁꯅꯥ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯀꯞꯂꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯨꯟꯗꯣꯗꯣ ꯅꯝꯗꯅ ꯂꯦꯡꯍꯜꯂꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ, ꯄꯣꯠꯂꯣꯏ ꯁꯦꯠꯄꯤꯁꯨ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯆꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯕꯣꯔ ꯖꯇ꯭ꯔꯥ ꯍꯧꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯕꯗ ꯏꯁꯩꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯥꯕꯨ ꯊꯦꯝꯕꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯅ ꯃꯥꯕꯨ ꯊꯦꯝꯂꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯕꯤꯗ꯭ꯔꯦ꯫ ꯁꯨꯃꯤꯁꯨ ꯊꯨꯅ ꯂꯨꯍꯣꯡꯕꯒꯤ ꯐꯤꯔꯣꯜ ꯁꯦꯠꯂꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯑꯣꯡꯗꯨꯗ ꯊꯣꯏ, ꯁꯦ ꯍꯧꯒꯠꯂꯨ, ꯃꯤ ꯂꯣꯏꯅ ꯂꯥꯛꯅꯔꯤꯃꯤꯁꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯕꯣꯔꯁꯨ ꯌꯧꯔꯛꯑꯅꯤ꯫ ꯊꯣꯏꯕꯤ ꯁꯅꯥ ꯀꯞꯂꯒ ꯁꯨꯃꯤ, ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯌꯦ. ꯃꯥꯒ ꯅꯠꯇꯅ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯌꯦ. ꯃꯥꯅ ꯑꯩꯕꯨ ꯉꯁꯤ ꯁꯨꯃꯤ ꯍꯥꯏꯕꯤꯔꯦ. ꯋꯥꯍꯩ ꯑꯃꯠꯇ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯌꯦ.
ꯕꯦꯒꯇꯒꯤ ꯆꯤꯊꯤ ꯑꯃ ꯂꯧꯊꯣꯛꯂꯗꯨꯅ ꯁꯅꯥ ꯁꯤꯅ ꯅꯪꯒꯤ ꯑꯄꯦꯟꯕ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯊꯨꯅ ꯆꯤꯊꯤꯗꯣ ꯐꯥꯛꯂꯗꯨꯅ ꯌꯦꯡꯉꯤ꯫ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯅ ꯗꯗꯥꯒꯤ ꯁꯅꯥ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯗꯗꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯅꯪꯕꯨ ꯂꯨꯛꯁꯤꯟꯈꯤꯗꯕꯗꯣ ꯗꯗꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯜ ꯑꯁꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯅꯪ ꯂꯨꯍꯣꯡꯕꯁꯤ ꯌꯥꯎ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯅꯪꯅ ꯅꯝꯗꯅ ꯋꯥꯁꯛꯈꯤꯕꯗꯨꯁꯨ ꯀꯣꯛꯂꯣ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ꯫ ꯑꯔꯣꯏꯕ ꯆꯤꯊꯤꯁꯦ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯑꯗꯨꯒ ꯌꯧꯔꯛꯂꯤꯕ ꯃꯦꯗꯜꯁꯦ ꯑꯩꯒꯤ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯒꯣꯜꯗ ꯃꯦꯗꯜ ꯐꯪꯂꯤ꯫ ꯑꯩꯅ ꯄꯤꯔꯤꯕ ꯃꯦꯗꯜ ꯑꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯃꯇꯝ ꯑꯃꯒꯤ ꯅꯪꯒꯤ ꯗꯗꯥ꯫ ꯊꯣꯏꯕꯤ ꯁꯅꯥ ꯆꯤꯊꯤꯗꯣ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯄꯗ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫